Lesson number 10, Meekness in the Crucible. Meekness in the Crucible. Awa anang kayagi marakta nolukna ingta taptana hingba haibasing asi ekoi para tarasubagi paragi maming ni Meekness in the Crucible. Tabiri bamayambo Christian Living Ministry gi behalf tigi na koi ba amukahan na welcome tawe ishora na koi bo bor PB shino ngasi gi Sabbath school ekoi nay na ba sina ekoi gi punsi da awa nang kaya lakpa sige marakta ekoi karam na nolukpa thamoy phada bangamba Christian oigadra habdo ishora na mayek seng tambi bo oishino memory verse oina Matthew 5 gi verse 5 da ishora gi wahay na sumna haibi ragalay the beatitude natraga sermon on the mount yamna popular oikarba ekoi na by heart chin pa pa krabani ekoi amuk ting yengsi blessed are the meek for they shall inherit the earth. Blessed are the meek for they shall inherit the earth. Ing tatap taba noluk bahaiba thamoy phada bahaiba mo khoising ado laibak phaba singni bor phangkraba singni maramdi makoina taibang pan ase makoigi oijaba phangani haina haibi Meekness noluk bahaiba se khwaidagi chawba Christian gi gun value oigadabane nolukpa meekness haibase punsida awa anang kaya laklasu maduda pendaba sauningba laitaduna khangba ngamba adubune. To me, Christianity is all about meekness, humbleness, and simplicity. To me, Christianity is all about meekness, humbleness, and simplicity. Aina thazai badudi Christian oi bahai karishu nate adubu masidi yamna ingtha tapthava laina yamna noluk panaina yamna aikoi icha itom dabu control to bahaina hingba adubu punsi adubuni haina aina lowe. Meekness noluk pa hai base aingon dagi di man hena phai ko haina khanba ngamba adubune aina hena phai aina hena singe aina hena dharma chen ba hele hai bagi wakhal dubu thadok laga aingon dagi di man hena phai na man hena singe na man hena dharma chelena haina khanba ngamba adubu meek humble oi ba haina smaina ekoina gyan ta ba ngami considering others better than you atopabu henna wangna thangat pangamba haibase meekness leibani madubak jisuna aikhoida layo haina tambibani adun meekness no lukpa saugandaba tumin leiba haiba haibase karamba matamda aikhoigi punsida thengnagadra hairadi masisa aikhoigi punsida awa anang laklaba matamda hairiba pumnamakto aikhoina thengnagadoribani. So our crucibles will produce our meekness. Aikoi gi punsida awaba lakpaganda nangse kayamuk khangma ngambra kayamuk no lukpa haiba ra haibado aikoi khangani haina ngasi gi Sabbath school na point out tawe. Broken bread and pour out wine. Tugai kraba tan amasung haidok kraba darkhamahi. Aikoi na Ezekiel 24 gi verse 15 digi 27 pawi wari do aikoi na yengani. Oswald Chambers na haye, we are to become broken bread and pour out wine for others. Aikoi sa atopa magidamakta kai krabatan amasung haidok krabadra khamahi ado oigidabani haina Oswald Chambers na haye madu karam na oishira aikoi. All through the whole book of Bible, ko Bible gi ahubadigi aroiba pawa ma ki punsi kai kraba punsi aduna mioi kayagi seba tawkhibagi examples aikoina dumaina uba phange in the life of Moses ki punsi da Moses na Egypt nuaina ningtho oina the next pharaoh oina pangadaba ado thadoktuna ishor gi mi singa awa anang khangminaki Israel masa sing na mabu thina ngangbirasu saukhide mahaki punsida santi leina hingba phangkhide adubu bahakna nolukpa mi ama oina hingkhibana mahaki mapandagi mi mayamna ishorbu khangki masung mahaki mapandagi mi mayambu Israel masa singbu ishorna bor phanghanbiki. The same with Joseph ki punsida su mahaki akaiba kaya aduna God, through his brokenness, he becomes blessing for many. Mahak po mayamba singna mirai biki, minay oina yon thok biki, Potiphar ginupi na falsely accused daw biki, Potiphar na mabo amuka kaisum sangda jail da thambiki, atek akai kaya gimarakta Joseph na yamna humble oina hingki bana.
mi mayamgi amasung mayamba singgi ishor khangba mi singgi phawba mahakna bor pubirakhi masigumba ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯋꯥ ꯑꯅꯪ ꯂꯩꯍꯟꯕꯁꯤꯅ ꯏꯁꯣꯔꯅ ꯃꯍꯥꯛꯀꯤ ꯊꯧꯖꯥꯜ ꯑꯗꯨ ꯑꯩꯈꯣꯏꯗꯒꯤ ꯑꯇꯣꯞꯄꯗ ꯆꯥꯏꯊꯣꯛꯍꯟꯕ ꯃꯐꯝ ꯑꯣꯏꯍꯟꯕꯅꯤ. God permitted the situations in order that His people's lives could become theater of His grace. Ko punsigi awa anang kaya dugi marakta aikhoina meekness ase leiraga hingladi maduna atoppa mi singi punsida aikhoigi Thauja, Ishorgi Thauja grace ado ohan bangam gadoribani. Ezekiel 24 verse 15 to 27 pawada kari wari lay aikoina muktang yengse. Ishor na Ezekiel gi punsi di yam na awa polum ama pibiki. Ishor na hai Ezekiel naki nung siraba nupi ado ngasi aina stroke tawhalaga sihalani mahakpuhatlani haike. Adubu ishor na hai adubu nang awa teng thaba yade ko kap kanuko nungay taba saktam ut kanuko hai biki. Khalaga yengse ichini nausing karigumba Ezekiel da thok kiba thodok se nangi punsida igi punsida thokladi karam tawgera ekhoi khangba ngamgadra ko ishor gi pautak adu lodana Ezekiel na awa teng tha khide kap khide magi nupi adu maksi ke mai thong mamsin khide mado ubada Israel masa singna ngaktuna Ezekiel da hangki nahaki nupi makna siraga nahakna kaptaba karigino Ezekiel na ishor na hai khiba mak adu khumki Masisa symbolic oina Israel masasing de ishorna tambi bani. Israel masasing makoi gi pap ke mahaina exile oina lanpha oina chatkani. Amasung miram land foreign land aduda makoi openly mourn tawba yadaba mimang thokna kappa nungaiba pongba yadaba adugumba phibam da laigani haibani. Mi gi lamduda aikoi wakhre haina thamoi penna kappa phangloidaba. Kappe yaroidaba adubu ishorna hana uhan bibini Ezekiel gi punsidigi aduna ishorna haiki Ezekiel asina aigi khudam oigani aduga nakoina Ezekiel gumna tawgadabane haina ishorna Israel masasingda haiki abdo ekoina Ezekiel 24 gi 24 adudu uba pange aduna Ezekiel na chahi ani hena khangki Israel masasingbu exile oina lanpha oina pudri phaw mahakap khide awa teng thabagi saktam adu uhan bi kide madu Israel singi da makta para oyanki madu digi Israel masa singna para mayam tamjaki haibase ngasi wari adu da ekoina uba phange masida ekoina tamjakadaba sekrira let us allow our crucibles to be a blessing for others aikoigi punsi da awa anang lakpa sina mi atoppa singi bor phangpham adugumba channel adugumba theater oishin wai Ezekiel gi punsi da thoki ba mahaki punsi da magi nung siraba nupi adu kaina ba aduna Israel masa singda magi nung siraba nupi kaina ra pawba kap da base kari gi da haina thizin ba matam da the sovereignty of God ishor gi angam ba du urga bor phangki ba gumna aikoi gi punsi da awa anang lakpa sina aikoi na teng tharaga kaplaga ware da haina murum son ba adu natraga adu gu ba awa ba mayam gi marak tu da khang ba ngam gi sakti pibir ba ishor lai ko ha ba aikoi gi mapan gi ujasno interceding for grace thauza gi da makta amagi da makta haijabi ba Exodus 32 verse 1 through 14 adu da aikoi na uba phange Masida Moses na kari roles hanabra haibda aikoina mukta yengse Moses na Mount Sinai du degi yathang tara lawba chatkhraga amuk halaktraba matamda halakpagi matam thengtharaba matamda Israel masasingna kuina khangba ngambagi sakti ado lairakta Aaron the complain tawraga makoigi the makta golden calf sana na sakhraba sanau ama saduna aikoigi ishor piro aikoina khurumlage haina makoina chakri tawba haurakhi people of Israelites grew impatient haina Israel masasing do khangba ngamdre kuina khangba ngamagi pangal adu sondarakre kuina khangbi ba ngamdaba ngaiba ngamdaba hekta tawru bagi result pamba haibagi phattaba ado uba phange asida karigumba makoina maduda patient khangba kallaga ngairam labade asigumba phattaba thodok ase thoklam loi adubo makoigi khangba ngambagi sakti khangba ngamba leitaba se karigira harga meekness ing thaba nolokpa adu leitabagi aina hele haibagi wakal lakpagi khangba ngamdabani adugumba khangba ngamdabagi thamoi adu niyom khraba kanda Israel masasingna kari thengna ke ekoina khange
hoi Aaron makhoi gi complain ado khang ba ngam da badagi hai ki makhoi da bring all your jewelries and earrings nakhoi gi sana lupa nana da yauri ba pum mak to lo thokro hairaga makhoi gi da mak da golden calf ado sabi ki masida amuk ꯑꯩꯈꯣꯏꯅ ꯇꯝꯖꯒꯗꯕꯁꯦ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯑꯃꯕꯨ ꯄꯥꯞꯇ ꯆꯤꯡꯕꯤꯔꯣꯏꯗꯕꯅꯤ ꯍꯥꯏꯕꯁꯤꯅꯦ ꯄ꯭ꯔꯖꯥꯅ ꯐꯠꯇ꯭ꯔꯕꯗꯤ ꯃꯍꯥꯛꯀꯤ ꯂꯤꯗꯔꯁꯗꯨ ꯐꯥꯎꯕ ꯄꯥꯞꯇ ꯆꯤꯡꯕꯤ ꯍꯥꯏꯕꯁꯤꯁꯨ ꯑꯩꯈꯣꯏꯅ ꯎꯏ ꯏꯁ꯭ꯔꯥꯌꯦꯜ ꯃꯆꯥꯁꯤꯡꯒꯤ ꯀꯟꯈ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯆꯀ꯭ꯔꯤ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯂꯤꯗꯔꯁ ꯑꯦꯔꯣꯟꯕꯨꯁꯨ ꯃꯈꯣꯏꯒꯤ ꯄꯥꯞ ꯑꯗꯨꯗ ꯃꯍꯥꯛꯅ ꯆꯤꯡꯁꯤꯟꯕꯤꯈꯤ ꯑꯩꯈꯣꯏꯁꯨ ꯆꯔꯆ ꯃꯦꯝꯕꯔꯁ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯤꯗꯔꯁꯤꯡꯕꯨ ꯄꯥꯞꯇ ꯆꯤꯡꯊꯅꯕꯒꯤ ꯂꯝꯕꯤꯗ ꯑꯩꯈꯣꯏꯁꯨ ꯆꯪꯁꯤꯜꯂꯤꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯈꯟꯗꯨꯅ ꯌꯦꯡꯁꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯗꯨꯒ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯁꯤ ꯑꯩꯈꯣꯏꯒꯤ ꯐꯠꯇꯕ ꯂꯝꯆꯠꯅ ꯑꯩꯈꯣꯏꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯅ ꯑꯩꯈꯣꯏꯒꯤ ꯀꯝꯄ꯭ꯂꯦꯟ ꯇꯧꯒꯟꯕ ꯑꯩꯈꯣꯏꯒꯤ ꯑꯥꯔꯒꯨꯃꯦꯟ ꯇꯧꯒꯟꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯤꯗꯔꯁꯤꯡꯕꯨꯁꯨ ꯃꯔꯛꯇ ꯍꯥꯏꯅ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯤꯗꯔꯁꯤꯡꯅ ꯄ꯭ꯔꯖꯥꯁꯤꯡꯅ ꯌꯥꯝꯃꯟꯗ꯭ꯔꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯃꯈꯣꯏꯅꯁꯨ ꯑꯩꯈꯣꯏꯒꯤ ꯑꯗꯨ ꯌꯥꯍꯜꯂꯒ ꯌꯥꯕꯤꯔꯒ ꯂꯩꯔꯕ꯭ꯔꯥ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯤꯗꯔꯁꯤꯡꯕꯨ ꯑꯩꯈꯣꯏꯅ ꯄꯥꯞ ꯇꯧꯍꯜꯂꯒ ꯂꯩꯌꯦ ꯑꯩꯈꯣꯏꯒꯤ ꯂꯤꯗꯔꯁꯤꯡꯕꯨ ꯄꯥꯞ ꯇꯧꯍꯜꯂꯒ ꯂꯩꯕ ꯃꯤ ꯑꯃꯕꯨ ꯄꯥꯞꯇ ꯆꯤꯡꯊꯔꯒ ꯂꯩꯕ ꯑꯗꯣ ꯏꯁꯣꯔꯅ ꯀꯩꯗꯧꯉꯩꯗꯁꯨ ꯃꯗꯨꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯂꯧꯗꯦ ꯍꯥꯏꯕꯁꯤꯁꯨ ꯑꯩꯈꯣꯏꯅ ꯈꯪꯖꯩ ꯏꯁꯣꯔꯅ ꯑꯦꯛꯖꯣꯗꯁ 32ꯒꯤ ꯚꯔꯁ 7ꯗ ꯍꯥꯏꯌꯦ ꯃꯣꯖꯦꯁ ꯆꯠꯈ꯭ꯔꯣ ꯏꯖꯤꯞꯇꯒꯤ ꯅꯍꯥꯛꯅ ꯄꯨꯊꯣꯛꯈ꯭ꯔꯕ ꯃꯁꯤꯗ ꯃꯨꯟꯅ ꯑꯩꯈꯣꯏ ꯌꯦꯡꯁꯦ ꯏꯁꯣꯔꯒꯤ ꯋꯥꯍꯩꯗꯣ your people whom you brought out of Egypt haina haine ishorna haye nahakki mising nahakna puthokraba mi masidagi ubase aikoina ishorge mayokta pap hek tawba matamda ishorse aikoise ishorge macha oide haibase wahidu dage aikoina uba phange tasengna ishorna puthokpanine Israel masasingbo adubu pap tawba matamda ishorna aigi mising haidene adubu Moses ta haine nangi mising haine asengbadi Israel masasingse Moses ki mi na te ishor gi ne adubu ishorna makoina hek pap tawba matamda Israel masasingbo aigi mising haidraga Moses ngonda nangi mising haine aduga aina puthokraba haina haide ishorna puthokpane Moses na puthokpanate adubu pap hek tawba matamda Moses ngonda haye nangna puthokraba Israel masasing adubu haibane meaning pap na aikhoibu ishorgi masa oihande habse sengna uba phangi masidesu Exodus ke 32 ki verse 10 aduda ishorda haye aina makhoibu manghalagani Moses aduga aina Moses nangondige amuka achauba jati semgatlage haiki I will make a great nation from you haina haiki adubu Moses na mado yakhide munna khanse karigumba ishorna nangbu aibu ngasi nangna tawriba thabak adu tokro oiroidabane oiroidaba misingduda afabu wa pau tambirinu makhoibu aina manghalagani aduga nangondagi aina henna phaba jati semgatlage haibage khudong chaba opportunity adugumba privilege ase pirakpa matamda nang ai kari paukhum pigadra Moses kumna pigadra aduga aikhoigi aningbada chatkara aikhoi khansi hoida makhoise haiba inmandeda papu yamna pameda makhoise achumba tambirasu lausideda oigadaba mising natte aduna makhoigi pap ke mahaido phangjarasunuda ishorna dandi pirasunuda mana tawba mana phangba haibaduni haina aikhoina di marak hekta khallene Jonah gumna maraktadi ma pap ki mahai phangjesunu mana tawba mana phangbane pap ke atawman ado phangsunu ishorna punishment piresunu da haina aikoi ishor gi punishment adu bu ngairaga makoi bu dandi pibdo aikoi ngairaga leiba matam su leine adubu Moses di tawkhide ichini nausing Exodus 32 ado mathang paba pathaba matamda Moses na ishor bu haye ishor nangna makhoibu Israel masase bu manghalade nangbu khangdaba mi singna nangbu nungsi haitaba ishor ne haikhiroidrane ishor aduna makhoigi pap kokpiyune haina ishor da Israel masasing gi damakta Moses na intercessory prayer tawbi ki angakpane ichini nausing Masida Moses na aikhoida tambiba ani khak leye adudi number 1 we should not let ourselves blessed in the expense of others life are important too atopa sing the ishorna bor pidraga makhoibu ishorna dandi pibagi mapanda aikhoi bor phangningai hotna roidabane habse aikhoina Moses ki punsi digi uba phange
Moses karigumba ekhoi gumba oiram labdi hoi mukoi bu mangala se anoba sem la se adu erdi ai gi title su leirani haina ekhoi lauram ba ya adu bo ekhoi ning sing da se we should not let ourselves blessed in the expense of others. Number 2, standing up and pleading for others demands our witness, because without it you cannot love others. Atoppa amagi dabag ta hogalaga makhoi busu asi tawbi se haina haiba ngamba haibase aikhoi gi puknung da kari leiba ahanba leigadabara no look pa ingtha tap thaba meekness haibadu leigadabane maramdi nangonda ingtha tap thaba no look pa mong ha da ba haibadu leitrabadi nang kana busu nungsiba ngamloi nungsiba leiraba kanda nang mi gi damak ta lep khat pa ngamgadabane habase use Moses na Israel masa singbu adukki matik nungsiba gi maramna Mangonda meekness no look pa adu laibigi maramna makhoi gi pap kumna aiso pap lai ko haibdo mag aingonda gi di Israel masa sing hena phai ko haibgi wakhna adu pau khanda bagam gi maramna ishor ngonda magna haijabi ki Exodus 32 verse 1 through 14 said yamna maru oba principles ani laye adu di ahan bada God's offer to destroy the rebellious people and bless Moses was a test for him. God wanted Moses to demonstrate how much compassion he felt for this desperately disobedient people. And Moses passed the test. Ahanbada masida ayamna luba principles maru oiba principle laibase karira hairaga ishor na phattaba mi singbu manghallaga amuka Moses ke punsida blessing pige haibase Moses ke dama ishor na changyeng taubune haine test taubune hai aduna ishor na Moses ke punsid ge uba pame madudi karira magum na phatba mayam papi mayam singbu Moses na kayamuk nungsibra makhoi gi damak kayamuk khanba ngambara makhoi gi damak ta kayada nungsibagi thamoi adu leibra haibu uningbagi Moses pu test taubune haina ngasi ge Sabbath school na hai adu Moses ti pass tauke aikhoi de pass tauba ngamgadra aikhoi ngonda asigumba changyeng Moses ta tauke ba changyeng gumna aikhoi du su taurak lamba yai sometimes God may let us suffer so that everyone in heaven can see how much we love or how much love we have for sinners. Marakta di ishor na ekhoi gi punsi so awa anang kaya pirak lambatai adu erabadi the whole heaven sarga pum namagna ekhoi se papi singi damak ta kaya muk nungsi haiba thamoi adu laibra khang bangam gi thamoi adu laibra adu sarga mayam na uninga ishor na marakta di ekhoi gi punsi da awa ba pi hai ani suba principle da God shows us His mercy when we fail. Aikhoi na ngamdre haiba matam aduda ishor gi thawsal ase laye. Grace is needed when people least deserve it. Aduga mioi bana phangpham suk thok traba matam aduda ishor gi thawsal ase laye hai. Israel masa sing bu kanbini ngai jaga kari su laitre phattaba na pik than kre ishor na hai ai manghal lage hai makoi deserve kari su tawdre hing ngai adugi matam aduda ishor gi grace lai hai bse hauji ki wari aduda ge ekoi na uba phange adubo ekoi na di atopa mana bor phangkiba atopa mana blessing phangkiba hai bse pamde ai bor phangge nang di phangnu hai bane ekoi de atopana bor phangkradi mana aingonda gi hen hai nungai khigidore hen hai khigidore hen popular oi khrini khanduna sounding e pamde muru oina phattaba pap leiba dharma chendaba mi amana punishment phangdaduna nungai na leiba haibase aikoina maraktadi sounding ine pamdene adubu Moses gi sister Miriam na Mahaki pap ki maman oina masa pombada leprosy phanglaga Moses bu thina hai khraba matamda Moses na magi sister gi damakta ishor da haijabi ki magi leprosy ado phanbiyo ishor haina haijaki Numbers 12 ke wari ne Kora amasung mahaki followers singna pap tawbagi ishor makhoi bu halage haiba matamda Moses na Kora amasung mahaki followers sing adubu kanbiyo haina ishor da makhoi gi damakta haijabi ki ne Moses ki yekna basing ngakta ne hauji haire base Kora amasung mahaki followers sing bu ishor na hat khriba matamda Israel masa sing Moses nang na hatopne hana mangonda accuse tawrakpa matamda Moses na makhoi gi damakta khurumbi ki ne ishor makhoi bu hatopi gnu haina ishor da haijabi ki ne number 16 da aikhoi Moses kum na ngamgadra aikhoi oirabdi magi mapap ki mapan dandi pi sunu haigani adubo Moses te adu hai ki de intercessory power
intercessory prayer gi power adu uba ngame intercessory prayer amana amagidamak haizabiba haibase no lukpa leitaba meekness yaudaba kanana su ngamloi Moses nadi ngamki maramdi meekness adu lay akhoi su madu ngamse hairadi ichin inaw sing meekness ase leiba darkar tai haibase uba phange loving the ones who hurt us akhoi bu yekna ba akhoi bu thina tawbi mami sing adu nungsi bi bagi maramda Matthew chapter 5 ge verse 43 through 48 adu uba phange Masida Jishu Christana tabi love your enemy do good to your enemy pray for your enemy Nangi yekna basing bu nang nungsiyo nangi yekna basing adugi damakta apaba tawbiyo nangi yekna basing gi damakta nang pratna tawbiyo hai masise ngasi gi taibang sidadi yamna oi thok loidraba wafamne haina khalle aikhoina karamna aina aigi yekna ba adu nungsi gadrane karamna aigi yekna ba adu gi apaba thaba aina tawbi gerane kari gi damakta karamna aina yekna ba gi damakta aina pratna tawgerane Asumna khanse ai khoigi yeknaba enemy ase leibak laikhom amot pamarakta leiba pearl saibade sana mani muktane haina khanba khallagi yengse amuktang aduga sana dubo koi siliba mot haliba leibak laikhom duna ai khoibu sau haliba ai khoibu phatba tawbiba adune haina ai khoina u se ngaktang khanba yengse thamoida adu oiradi ai khoigi yekna babu nungsiyo haibase ngasai ge leibak laikhom amot pa adubu nungsiyo haibra natraga leibak laikhom na koisin kraba mot han kraba sana adubu nungsiyo haibra haibzo ai khoina khanse masida adum paukhum adu leibene ichini naw sing ai khoigi yekna babu nungsiyo haibase ai khoigi yekna bane haina khanba mi duna nangbu phattaba wa ngangba adubu nungsiyo phattaba thabak tawba adubu nungsiyo haiba natte adubu phattaba mayamna yomsin kraba ai khoigi yeknaba adubu nungsiyo haibane Loving our enemies means we love the pearl when they are dirty. Ai khoigi yeknaba singna sana lupa ne haina khoi khan kraba matamda sana lupa sing aduna mot kraba adugumba sana adu ai khoina nungsi she haibane Motpa ngasagi dirt adubu nungsi sha habanate haibadi mahangna aibu phatba tawribase mana natte ko adubu saitan ni ko khallaga saitan khudum chanbi khraba mi adubu nungsi haibane above all ngasigi paragi matung inna aina maru oina haining badi when Jesus said love your enemy he is simply telling us not to have enemy in life aigi low aigi khangba aigi aina haizening basi masine Jishu Christana aikoibo nangi yekna babu nungsiyo haibase aikoi Jishu Christa gi waise aikoina munna khallabadi ma na aikoida hairibase nangi punsi de yekna ba laiginu haibane Jishu na nangi yekna babu nungsiyo haibagi artha se ngasi gi Sabbath school gi matung inadi nangi yekna ba enemy laiginu haibane ichini nausing Madu karam na ngamgani karam na ai khoi taibang pansi da yekna ba laidana laibang ngamgadari bra madu gi paukhum dune noluk pa lairadi ing tappa mi oiradi nang yekna ba lairoi if you are a meek person then you will have no enemy hoi nang budi makhoi gi enemy oina khanbadi yamna laigani nang na kayamuk meek person oijarasu adubu nangi partagidi nahakna meek person oiradi kanabu su nahaki enemy oina nangna khanba ngamloi ubasu ngamloi Matthew 5:43 to 48 ishordi minungshi saubane ishorgidi yekna ba laite enemy laite aduna jisuna hai there is rain and sunshine for both good and bad people aphaba mi gisu phattaba mi gisu nong chuhan biye nungsa manga pibiye Aikoina makoi si de phattaba dharma chattaba mi singne haina khankraba mioi singdu dasu ishor nadi nongchu hanbiye chap manana blessing pi raga leye adu maina ishor na chap manana blessing pi raga leiradi nang ai papi aikoina de makoi se phatte nongchu halloi nungsa manga piroi bor piroi nungsi biroi haina haininga amuka kari pangal leibrane aikoida ko aikoi asimun na khansi
ꯏꯁꯣꯔꯅꯗꯤ ꯆꯞ ꯃꯥꯟꯅꯅ ꯅꯨꯡꯁꯤꯕꯤꯌꯦ ꯑꯗꯨ ꯑꯩꯁꯨ ꯄꯥꯞꯅꯦ ꯑꯩꯁꯨ ꯄꯥꯄꯤꯅꯦ ꯃꯥꯁꯨ ꯄꯥꯄꯤꯅꯦ ꯑꯗꯨꯒ ꯀꯔꯤꯒꯤ ꯃꯥꯕꯨꯗꯤ ꯑꯩ ꯅꯨꯡꯁꯤꯗꯦ ꯃꯥꯒꯤꯗꯤ ꯑꯩ ꯕ꯭ꯂꯦꯁꯤꯡ ꯄꯤꯔꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯑꯩꯈꯣꯏꯒꯤ ꯄꯥꯋꯔ ꯀꯔꯤꯁꯨ ꯂꯩꯇꯦ ꯖꯤꯁꯨꯅ ꯍꯥꯏ Matthew 5:48 Be perfect therefore as your heavenly Father is perfect ꯁꯔꯒꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯁꯣꯔ ꯑꯗꯨꯅ perfect ꯑꯣꯏꯕꯒꯨꯝꯅ ꯅꯪꯁꯨ perfect ꯑꯣꯏꯌꯣ ꯍꯥꯏꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯥꯏꯌꯦ ꯃꯁꯤꯁꯦ ꯌꯥꯝꯅ ꯀ꯭ꯋꯦꯁꯟ ꯂꯩꯕ ꯚꯔꯁꯅꯦ ꯀꯔꯝꯅ ꯃꯤꯑꯣꯏꯕ ꯄꯥꯞ ꯆꯦꯟꯕ ꯑꯃꯅ ꯏꯁꯣꯔꯒꯨꯝꯅ ꯄꯔꯐꯦꯛ ꯇꯧꯕ ꯉꯝꯒꯗ꯭ꯔꯅꯦ ꯍꯥꯏꯅ ꯈꯟꯕ ꯃꯌꯥꯝ ꯂꯩꯌꯦ ꯀꯟꯇꯦꯛꯁꯇꯣ ꯐꯖꯅ ꯄꯥꯕ ꯇꯥꯕꯅꯦ ꯖꯤꯁꯨꯅ ꯃꯄꯥ ꯏꯁꯣꯔꯒꯨꯝꯅ ꯑꯩꯈꯣꯏꯁꯨ ꯄꯔꯐꯦꯛ ꯑꯣꯏꯌꯣ ꯍꯥꯏꯕꯒꯤ ꯑꯔꯊꯗꯤ ꯏꯁꯣꯔꯅ ꯃꯍꯥꯛꯄꯨ ꯌꯦꯛꯅꯕꯅꯦ ꯍꯥꯏꯅ ꯈꯟꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯗ ꯅꯨꯡꯁꯤꯕꯤꯈꯤ ꯑꯗꯨꯒꯨꯝꯅ ꯑꯩꯈꯣꯏꯅꯁꯨ ꯑꯩꯈꯣꯏꯕꯨ ꯃꯍꯥꯛꯀꯤ ꯌꯦꯛꯅꯕꯅꯦ ꯈꯜꯂꯤꯕ ꯃꯤꯁꯤꯡꯕꯨ ꯅꯨꯡꯁꯤꯕꯤꯔꯗꯤ ꯑꯩꯈꯣꯏꯁꯦ ꯄꯔꯐꯦꯛ ꯑꯣꯏꯈ꯭ꯔꯦ ꯍꯥꯏꯕꯅꯦ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯁꯤꯁꯦ ꯄꯥꯞ ꯁꯨꯞꯇꯧ ꯇꯧꯗꯕ ꯑꯗꯨꯕꯨ ꯄꯔꯐꯦꯛ ꯇꯧꯕ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯀꯟꯇꯦꯛꯁꯁꯤꯗ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯃꯈꯣꯏꯒꯤ ꯌꯦꯛꯅꯕꯅꯦ ꯈꯜꯂꯤꯕ ꯃꯤꯁꯤꯡꯕꯨ ꯅꯨꯡꯁꯤꯕꯤꯕ ꯉꯝꯂꯕꯗꯤ ꯃꯗꯨ ꯄꯔꯐꯦꯛ ꯇꯧꯕ ꯀꯧꯕꯅꯦ ꯍꯥꯏꯅ ꯉꯁꯤꯒꯤ ꯁꯕꯥꯊ ꯁ꯭ꯀꯨꯜꯅ ꯇꯥꯛꯄꯤꯕꯅꯦ ꯑꯩꯈꯣꯏꯕꯨ ꯌꯦꯛꯅꯕꯅꯦ ꯈꯜꯂꯤꯕ ꯃꯤꯁꯤꯡꯕꯨ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯅꯨꯡꯁꯤꯕ ꯉꯝꯒꯗꯕ꯭ꯔꯥ When you have meekness then you can love them ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯅꯣꯜꯂꯨꯛꯄ ꯏꯪ ꯇꯞꯄ ꯃꯣꯡ ꯍꯥꯗꯕ ꯑꯗꯨ ꯂꯩꯕ ꯀꯥꯟꯗ ꯅꯪꯅ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯕ ꯉꯝꯒꯅꯤ When you look at your enemies ꯅꯪꯒꯤ ꯌꯦꯛꯅꯕꯅꯦ ꯈꯜꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯅꯪꯅ ꯌꯦꯡꯕ ꯃꯇꯝꯗ what do you see ꯅꯪ ꯀꯔꯤ ꯎꯕ꯭ꯔꯥ The pearl or the dirt around it ꯁꯅꯥ ꯑꯗꯨꯕꯨ ꯎꯕ꯭ꯔꯥ ꯑꯗꯨꯒ ꯁꯅꯥꯗꯨꯕꯨ ꯑꯣꯝꯁꯤꯜꯂꯤꯕ ꯑꯃꯣꯠꯄꯁꯤꯡ ꯑꯗꯨꯕꯨ ꯎꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯈꯜꯂꯒ ꯌꯦꯡꯁꯤ ꯏꯁꯣꯔꯅ ꯍꯥꯏꯔꯤꯕꯁꯦ ꯑꯃꯣꯠꯄꯁꯤꯡ ꯑꯗꯨ ꯎ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯃꯣꯠꯄꯅ ꯀꯣꯏꯁꯤꯟꯈ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯃꯣꯠꯈ꯭ꯔꯕ pearl ꯁꯅꯥ ꯑꯗꯨꯕꯨ ꯎ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕꯁꯤꯡꯕꯨ ꯅꯨꯡꯁꯤꯕꯤꯕ ꯍꯥꯏꯕꯁꯦ humble ꯇꯧꯊꯔꯒ ꯀꯣ ꯃꯥꯕꯨ ꯁꯩꯇꯥꯟꯅ ꯈꯨꯗꯨꯝ ꯆꯟꯈ꯭ꯔꯕꯅꯤꯀꯣ ꯃꯥꯁꯦ ꯁꯩꯇꯥꯟꯒꯤ ꯃꯤꯅꯥꯏ ꯑꯣꯏꯈ꯭ꯔꯕꯅꯤꯀꯣ ꯍꯥꯏꯕꯗꯨ ꯈꯜꯂꯒ ꯃꯈꯣꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯄ꯭ꯔꯊꯅꯥ ꯇꯧꯕꯤꯁꯦ ꯃꯈꯣꯏꯒꯤꯗꯃꯛꯇ ꯑꯐꯕ ꯊꯕꯛ ꯇꯧꯕꯤꯁꯦ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯁꯦ ꯍꯥꯏꯕꯁꯦ ꯉꯁꯤꯒꯤ ꯁꯕꯥꯊ ꯁ꯭ꯀꯨꯜꯅ ꯇꯝꯕꯤꯔꯒ ꯂꯩ A closed mouth not saying anything to defend yourself 1 Peter chapter 2 verse 18 dagi 25 ꯐꯥꯎꯕ ꯑꯋꯥ ꯑꯅꯪ ꯀꯌꯥꯒꯤ ꯃꯔꯛꯇ ꯅꯣꯜꯂꯨꯛꯅ ꯌꯥꯝꯅ ꯃꯤꯛ ꯑꯣꯏꯅ hingbagi best example se Jishu Christane maram chadana mi amana mi amabu hurt tawbiba wahan biba uba matamda aikhoi nungai thene adudigi hendok tuna maram chadaba mi amana aikhoi bu maram chadaba matamda mi amana aikhoi Iran suplai leitana aikhoi bu hurt tawrakpa matamda aikhoi yamna nungai de sauninge hekta chin ka thoklaga pen na khumninge ne sauninge ne Maran lay the Barmana, Awa anang Kang ba urga, I quite pendi, sounding a Mado chum tok hanning. Adu Peter na equal 1 Peter 2, verse 18 to 25 powder. Tambi base, equine gyan tapam tokpane. Peter na hae, Adu matam the tumin layo, saugunu. Wanganganu hai krigi because when we don't fight back against the one who blames us and cause our suffering we show powerful proof of God's love Aikoibu maran sibiba aikoibu awabada chingbiba makoidugui mayokda aikoina wangangdana khatnadana saudana leiba matamda ishorgi minungsi ishorgi nungsiba ase adukki matik chawe haibado aikoina utthoklaga leibani haina haye Jishu gi punsi de yengse Caiaphas amasung Pilate ki mamangda Jishu bu purak laga wahang pauhang tawki maduda Jishu masin khum khibra mathanda bu defend tawna bo wangang khibra aikhoina kange Jishu masin ka thokide wa kari shu khum kide ma ki wangang daba khum daba aduna kayamuk Thamoi ing tappa nolukpa miyoira haibado kwai miyoi kwai gi wakhalda mado chawraba sakhi oina udhan ke Jisu Christana adugumna aikhoina su aikhoigi ing tappa nolukpa meek and humble oibase uthokpa tai hek mi na soiraga hek da chaibiba hek da ngangbiba aduga amuk nangna landaba matamda nangbu false accused tawbiba matamda aikhoina isabu defend tawningai haiduna achumbudo haibani haiduna sauduna ngangba hek da chin khumba ase singje tawroidabane haibase ngasige paradagi aikhoina tamsinjase ikon konbada our rock and refuse aikhoigi nungjaw amasung aikhoigi changjapam lotpham Psalm number 62 verse 1 through 8
ayamba matamda pong thokpa pongba mi singse masana masabu pamdaba mi singni haibadi makoise low esteem oiba mi singne aise haitre phatre khangdre khallaga masana masabu pamjadaba aduna mahaki pamjadaba mayamdo khumjinanaba cover townanaba pride pongba haibase makoigi maikhumpi haibadi marks oina sijinabane meekness and humility ing thatap thaba nolukpa amasung minungsi haiba haibase tasengnamak nungjaw Jisu Krista da yumpham thongat khraba adugumba mi singni masana masabu ai phatte khanglaga madu cover townanaba pride pongthokpa aduna maikhumpi oina sijinarabadi mado satan gi mi singni haibase akoina khangba tai aduga aigi pap mayam adu uraga aidi papi ni ko khanna masana masabu pamjadraga aigi phatba mayam du uraga ai matik chade khanduna make humble noluk chabana thamoi ing tap thabana with humble heart na makoi gi maikhum phi makoi gi marks oina cover tawraga leiba mi sing ado Jisu Krista gi mi sing ne Psalm number 62 da Ningthau David na nungjaw Jisu da aigi yumpham oina thongat na nabagi reasons maram mayam piduna laye Sister White ki writings da ekwa muktang yengsi without cause man will become our enemies maram suklay laytana mi singa ekoi bu makoi gi yekna bani haina khallaga makoi gi yekna bo oi halakani akon ba matam da haye Ishor gi mi singbu seran na lawbiraga makoi bu lan hangani mi khudingna amasung even by our own brethren ekoi gi thaza minariba members singna power ekoi bu lan han bigani haina haye aduga ishor gi mi singbu awaba mafamda thambigani ishor gi mi oiraga mi na tathi na tawbiba insult tawbiba karisu leiroida haina ekoi khalloidabani haina sister White haye ishor gi mi singbu lan na wayel bichar tawbigani they will be judged falsely ishor gi mi singbu makoi se dharma chenmanle haina accuse tawbigani people will accuse them of being too holy haina Ishor gi mi singbo angaw bane fanatic ne haina haibigani aduga Ishor adugumba mayam adugi marakta Ishor gi manai oikraba khuding makna asamang loidabane haina Sister White na the upward look page 77 adudi ibi hoy kari laktuna su aikoina Krista da aikoigi foundation oihaladi maduna pumna maktagi athoi bane haina aina khalle lengdraba nungjaw Jisu Krista da aikoigi yumpham adu thongat pangamba oise adugumba lengdraba nungjaw Jisu Krista da aikoigi yumpham thongat nanabagi ahanba step adu aikoigi meekness ing thatap thaba thamoi leiba haibase oigedabani haina haininge conclusion da Moses ase Numbers 12 ki 3 gi matung ina Moses is known for being the meekest person on earth prithibi da khwaidigi ing tap thaba leiba adugumba nolukpat mi se Moses ne haina haya David declared that the meek shall inherit the earth Psalm number 37:11 da David na haya kari haibra hairaga noluk paiba ing tap thaba singna taibang pan ase phangani Jisu Krista masamak nusu Matthew 5 ki verse 5 na haya ne ko aduna meekness haibase aikoi gi Christian journey da Jisu Krista gi mafam yona na ba hotna ba asida ahan ba stepping stone aikoi na net kadaba nungjaw ado I mean aikoi na net kadaba aikoi na thang kadaba ahan ba khongthang Christian gi punsi da karira hairabade masise meekness no look ba ing thatap thaba aingonda gi di mana hen na phai da ko haina khanba se aikoi ngonda laigadabane aduna sumaina hai meekness is not weakness it is power under control non lukpa ing tappa wangangan da bahai basing ase ashon basing nate adubu makoi de krira makoi ngonda lairi ba power kaya adubu under control da thambangam ba mi sing adune hai aikoi na ngasi tamkhraba asida aikoi gi punsi awa nang kaya aikoi gi punsi da thengnarakpa asina aikoi gi thamoi asibu ing thatap thaba leihanna ba adugumba tanja pi bane khallaga aikoi se nolukpa ing tapami amamam oise haibase aina mayam da asma asige message ase thamjaning bane ishorna mayam bo bor pi bi ba oisenu ing thatap thaba haiba nolukpa haiba
yamna humble, down to earth mina yengbiba kanda o madugi nupado madugi nupido yamna ing tapida ko haina mina sakja chonjaba ngamba adugumba oishino aikoigi ing tappa aduna Jisu Krista se aduki matik nungsi haibane habase mina aikoigi punsida Jisu Krista gi maithong adu uba ngamsunu haina haijaninge ishorna mayamba bor pibishino